Kuki singda fakiba naga taruk adu si da fangle hana social media singda thakanarakle officially confirm oidre kadai phawa suba pawno khamina ba makata ba official ba paw ngai mina se loida loina makata ba akupa pawda hostess oina fakiba naga taruk adu me tarahumdagi ahingda fakiba numin maktada KNP gi kadar singna hat kibani hana thaganarakle reliable source ki batungina Samtin Thang Kibgen Allies Thang Boy chairman of KNP deputy CM Nemsa Kibgen ge husband na Shillong da satuna Assam Rifles ki GGP da naga hostess taruk adu fakiba me tarahumdogi ahingdumaktada hatkre haina confess tawkhre haina social media singda thaganarakle adai phawba zumba pawno khaminana ba makhata ba update ngai mina se Kuki de hingna piradi aikhoisu hingna pigani sina pirakludi aikhoisu makhoigi sina pigani masida peace ki wari sagano haina konsa khu chairman Adam Liangmaina phongdorakre Naga singna lan torokpada senpham leiraroi khangbadagi Kuki singmaitei da changjafam Thirakpani adugidamakta Kuki Jo Council na Kuki MLA singda boycott tawba tokibane government formation da support tawre hairaga maitai singa amuk punsinnaba Kuki singna policy tawrakpani haina nando luwang social activist na phongdokre Naga amadi Kuki furup anigi marakta muknabagi sang noma ki hengalaktuna miyamda mifwaiba kya leiringai sera asida Naga khul mapal ngaknaba leraba CRP partner sing ngarang atopa mafam amada hongdoknaba honarakpadagi khunja singda thingduna thamkhre hade ngaihaki mamangda sukhiba nongna Ccpur da isau thokle hera social media singda video thaganarakle Nakalamromda Naga misam taruk hingli natraga Sire habiki sapsaba ama lengakna miyamda khangalo haina phongdorakre Thasigi tarahumdoi da phakiba miyoshingi manungdagi nupi sing thaduraklaga hojik phawba mafam khangdriba Naga misam tarukpu Sire natraga hingli habadu lengakna miyamda sapsaba ama khangalo amasung watho asin namsenduna thamnaba honaraklabadi civil war thorakani haina Rongmai Naga Luphong anti-LG advisor kamai angan kabuina phongdorakre Wafam asi kokomi Bisnupur akoiba punbalop Rongmai Naga Luphong anti-F Foothill Naga coordinating committee na khusamnaduna ngarang Bisnupur kaithel da changsan kiba wakat khongjang da saruk yaraduna mahana phongdokhibane wakan mifam asida Bisnupur akoiba punbalop ki women wing gi president oina binana su mamang da meite amasung Naga kya hatkre haujiksu Naga misam taruk magi loinabigi mamang da phakhraga phade haiduna sialiba se legana khangna una laithokano Yamna lapa mafam suna tabada senaba sing phaba ngamdriba sina miyamda lengak leilibra haibagi asawba wahang hangalai misam taruki langla langjil khangdaba numit masing yam selakle haraduna misam singna masangak sanaba amasung Kuki narco terrorist sing thengnana ba sem sargani haike Numit nini bank strike tharagani hari State Bank of India Staff Association SBISA Manipur region ki serol amagi matungina thasigi kungamanga amasung kunga tarukta All India State Bank of India Staff Federation lebak sen bathungna sangsanggadoriba numit nini ki bank strike ta association asina su sogat kani hari maramasina customer singna makhoigi financial transaction singda mathauta ba branch singda athu matamda loisin biu haibaga loinana Thasigi kulumdoi amasung kunmarigi marisuba thangja amasung nomaijing oibanina hariba numit sing asida branch sing thong hangloi aikogi bank sing gi online service sing amasung ATM gi khudong saba sing di customer sing gi yengduna hangani hade nationwide general strike da taliba demand tara taruki manungda messenger sing recruit tawba armed guard sing recruit tawba pension fund manager bu NPS employee sing da hongdokpa permanent job sing outsource tawba lepa matik chaba staff sing hapa career progression scheme review tawba July 15 2024 dagi hauraduna business consultation charges piba medical reimbursement scheme hena fagadhanmuna singba yauri mafam khangtana leiriba Naga misam taruk sugi lusingba sing phaduna puthohangadabani hade Kuki singna phakibadagi mafam khangtana leiriba Naga Misam taruk thiri bani haina security singna umang wamang da thabak paikhatuna matam manghanbagi mahutta sugi lusingba sing phaduna puthohangadabani haiduna Federation of Haumi ki president sapomsa jadumani amadi village volunteers force Manipur ki president T Ramanandana khuyek piduna thadorpa cherol amana phongdoraklei
ꯊꯥꯁꯤꯒꯤ ꯇꯔꯥꯍꯨꯝꯗꯣꯏꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯔꯤꯃꯣꯠ ꯄꯥꯏꯔꯤꯕ ꯁꯨꯒꯤ ꯂꯨꯆꯤꯡꯕ ꯄꯤ.ꯑꯦꯁ. ꯍꯥꯎꯀꯤꯞ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯗ ꯐꯥꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯂꯣꯞ ꯄꯤꯕꯗ ꯅꯠꯇꯅ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯤꯗꯨꯅ ꯌꯣꯛꯇꯨꯅ ꯊꯝꯕ ꯑꯣꯏꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯄ ꯃꯇꯝꯗ ꯐꯥꯈꯤꯕ ꯃꯤꯆꯝꯁꯤꯡ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥ ꯑꯁꯤ 19ꯗ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯤꯠ ꯍꯥꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯂꯧꯔꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯁꯁ 2027 ꯐꯥꯎꯕ ꯌꯩꯊꯣꯛꯄꯤꯅꯕ ꯄꯤ.ꯑꯦꯝ. ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 1951ꯗ ꯕꯦꯁ ꯏꯌꯥꯔ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯁꯦꯟꯁꯁ 2027 ꯐꯥꯎꯕ ꯌꯩꯊꯣꯛꯄꯤꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯦꯟ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ, ꯑꯣꯐꯤꯁ ꯑꯣꯐ ꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯖꯦꯅꯔꯦꯜ ꯑꯦꯟ ꯁꯦꯟꯁꯁ ꯀꯃꯤꯁꯅꯔ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ, ꯅ꯭ꯌꯨ ꯗꯦꯜꯂꯤꯗ JFDꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕꯗꯤ 1951ꯗ ꯕꯦꯁ ꯏꯌꯥꯔ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ 2027 ꯐꯥꯎꯕ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯅꯥꯄꯇꯤꯗ SIR ꯄꯥꯡꯊꯣꯛꯅꯕ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯅ ꯁꯤꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔ ꯌꯥꯎꯅ ꯑꯦꯁꯤꯁꯇꯦꯟꯠ ꯏꯂꯦꯛꯁꯟ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ BJP, NPF, NPP ꯑꯃꯗꯤ INCꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ 10ꯗꯒꯤ 19 ꯐꯥꯎꯕ SIRꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯄ꯭ꯔꯤꯟꯇꯤꯡꯒꯤ ꯊꯕꯛ ꯍꯧꯕ, ꯊꯥ ꯑꯁꯤꯒꯤ 30ꯗꯒꯤ ꯃꯊꯪ ꯊꯥꯒꯤ 19 ꯐꯥꯎꯕ BLOꯁꯤꯡꯅ ꯌꯨꯝ-ꯌꯨꯝꯗ ꯆꯠꯀꯅꯤ꯫ ꯃꯊꯪ ꯊꯥꯒꯤ 19ꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 5ꯗ ꯗ꯭ꯔꯥꯐꯠ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯐꯣꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 5ꯗꯒꯤ ꯑꯥꯒꯁꯠ 3 ꯐꯥꯎꯕ ꯀ꯭ꯂꯦꯝ ꯑꯃꯗꯤ ꯑꯣꯕꯖꯦꯛꯁꯟꯁꯤꯡ ꯐꯥꯏꯜ ꯇꯧꯕꯒꯤ ꯃꯇꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯐꯥꯏꯅꯦꯜ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 6ꯇ ꯐꯣꯡꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ SIR ꯑꯁꯤꯗ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ 219 ꯃꯊꯧ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯇꯨꯅ SIRꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁꯦꯅꯥꯄꯇꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯒ꯭ꯔꯥꯎꯟꯗ ꯐ꯭ꯂꯣꯔꯒꯤ ꯕ꯭ꯂꯣꯛ A ꯔꯨꯝ ꯅꯝꯕꯔ 6ꯗ ꯍꯦꯜꯞ ꯗꯦꯁꯛ ꯑꯃ ꯍꯥꯡꯗꯣꯛꯂꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ SIR ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤ ꯑꯃꯨꯛꯀꯁꯨ ꯇꯦꯟꯁꯤꯟꯅꯕ ꯋꯥꯐꯝ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ, ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯦꯠ ꯇꯧꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯇꯦꯟꯁꯤꯟꯅꯕ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯃꯨꯛꯆꯝ ꯔꯦꯅꯨꯀꯥꯅ ꯗꯥꯏꯔꯦꯛꯇꯔꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ 2026-27ꯒꯤ ꯑꯣꯏꯅ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯦꯠ ꯇꯧꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤ ꯇꯦꯟꯁꯤꯟꯅꯕ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯂꯧꯅꯕ ꯋꯥꯐꯝ ꯄꯜꯂꯤ꯫ ꯆꯦꯔꯣꯜꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯟꯅ ꯂꯩꯉꯥꯛꯅ ꯂꯦꯞꯈꯤꯕ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤ ꯖꯨꯟ 9ꯗꯒꯤ ꯖꯨꯟ 28 ꯐꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯄꯨꯈꯠꯂꯛꯂꯤꯕ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤꯅ ꯖꯨꯟ 12ꯗꯒꯤ ꯖꯨꯟ 29 ꯐꯥꯎꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯀꯔꯤꯗꯒꯤ ꯃꯊꯧ ꯇꯥꯔꯛꯄꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯑꯦꯄ꯭ꯔꯤꯜ 8ꯗꯒꯤ ꯑꯦꯄ꯭ꯔꯤꯜ 28 ꯐꯥꯎꯕ ꯑꯁꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯆꯥꯎꯅ ꯑꯄꯟꯕ ꯊꯣꯛꯄꯗꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯅꯕ ꯑꯃꯁꯨꯡ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯗ꯭ꯌꯨꯜ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝ ꯑꯁꯤ ꯇꯦꯟꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯃꯇꯝ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯅꯒꯅꯤ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯖꯨꯟ 9ꯗꯒꯤ 28 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯗꯨ ꯀꯥꯏꯗꯅ ꯆꯠꯅꯍꯟꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫